ꯊꯝꯖꯔꯤ ISTV ꯒꯤ ꯄꯥꯎ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯍꯛꯁꯨ ꯇꯥꯟꯒꯗꯕꯅꯤ ꯊꯧꯗꯥꯡꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯪꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯑꯣꯟꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯂꯨꯆꯤꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ BJP ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯦ ꯁꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯣꯂꯤꯝꯄꯤꯛ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯍꯦꯟꯅ ꯃꯦꯗꯜ ꯂꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯄꯥꯎ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯍꯛꯁꯨ ꯇꯥꯟꯒꯗꯕꯅꯤ ꯊꯧꯗꯥꯡꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯪꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯑꯆꯨꯝꯅ ꯁꯤꯟꯗꯨꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯗꯚꯥꯟ ꯈ꯭ꯔꯤꯁꯃꯥꯁ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ जीजस द प्रिंस ऑफ पीस हाइब थीमदा पांगथोखिबा सेलिब्रेशन अदुदा ट्राइबल एफियर्स एंड हेल्थ की जॉइंट सेक्रेटरी आर्मस्ट्रॉन्ग पानमई एडीसी टू गवर्नर सिंगसित अमदी अचुम की प्रेसिडेंट मुवाम तोम्बिंगसु सरुक याखी अचुम की प्रेसिडेंट ना माइरुप असिना लमदम असिदा ट्राइबल माइरुसिंग दमकता लौरिबा थौदांगी मतंगदा वांगांग बगलोनेना अवारा पासिंग मेन सिमेनबा सरकार की पुनिंग सिंगसिनखी आर्मस्ट्रॉन्ग पानमईना मणिपुर की सिंग नहा अमसुंग माइरुसिंग निंगथीना टेलेंट लेबा ngakhtani mathoda kathopa amasung puning samwa watpagi mami tai hiramasida mai unsuling haiki deputy chief minister gaikhangamna lamdam asida leiriba mairui sing haktan gadabani apama su phongdokadabani loinana lawfam thokpa thaudang ningthina lawgadabani nahasing khuta lebak asi leiri haiba kaukthok loidabani afaba mawapa amana afaba imung purakani afaba imung yamlaga afaba khunai oigani afaba khunai oiraga afaba lebak amasung state oigani haina kaudabani advan christmas na lakpada semiba mapuna sanbiduna lamdamasi ingtapa santi laiba sakopa khunai ama purapo oirasanu haiki future belong to all of us. I believe gradually matamatu sakre how long we elderly people will stay like this one day or another I could face up to gradually nara na koina summatang gana I could tori bas lagi henwa amam koina na hona gada I could rights say could demand to gradually I could claim to gradually in the meantime I could give responsibility I could come as a gada rights to the demand to responsibility asset I could talk to Patarabadi but balance with the oil mother lopsided approach of organi mother career society ki Canada placement yam akai lakada like maramaduna koi demanding not but I could be rights to say masi to kanga sadness rights and responsibility should go together लोक सभा की मिखल नक्सलपगलोनेना राजनीति की सेम साबा हेंगनरकली मसी बीजेपी स्कूल मंडल सिंधुना पांगथोखिबा बुट कमिटी की मीटिंग दा बीजेपी मणिपुर प्रदेश के प्रेसिडेंट टे साउबना मणिपुर साउथ स्टेट अमा ओहेंगी हायरबदी अफबल सुमा मथौ ताई फोंगदोखरे बुट कमिटी की मीटिंग अदुदा काउटा मणिपुर पार्लियामेंट्री कंस्टिट्युएंसी की मेरेप ओइगनी हायरिबा प्रोफेसर गांव कामे इनर की मेरेप ओइनब सेम सारिबा मणिपुर यूनिवर्सिटी की रिटायर्ड रजिस्ट्रार आर के रंजन वाइस प्रेसिडेंट वाई खेमसान जोईदेवा सैतबमा बीजेपी युवा मोर्चा की प्रेसिडेंट ओमलेस अमसुंग एम अश्विनी कुमार सिंह लुसिंग सर याखी ब्रह्मपुर नाबम जोईदेवा की मेम पांगथोखिबा थौरम अदुदा INC थादोक्तुना नौना बीजेपी दा संगलबा मियुसिंग खुदोलपोट पीदुनसु तरामना ओखी थौरम मरी लेना जोईदेवा शर्मना बीजेपी असि मियामगिदमत कथोपग लोइनाबा लुसिंग सिंह मपुंगइबा पार्टी ने पार्टी असिदा मियामना थाजबा थम्बि हाइखी प्रोफेसर गांव कामेना मतमबदा मियामना बीजेपी असि कम्युनल ओइबा एंटी क्रिस्टियन अमसुंग मुस्लिम ओइबा राजनीति दल नि हाइना लौनरबा वाफम अदु आरानबनी मसिदि वाफम असि मियामना सुमैक सेंगना खांगलक्ले इंडिया दा कांग्रेस की महूत सिंधुना शासन पायरक तारबदी हौजिकी ओइना बीजेपी नतना अतोप पॉलिटिकल पार्टी लैति हाइखी वाइस प्रेसिडेंट वाई केमसाना मियामना बीजेपी दा थाजबा थम्बिदुना लाक्लिब इलेक्शन असिदा पार्टी असिगी म्यूट सिंह माई पाकनमि हाइखी प्रेसिडेंट टीएस चावबना गुजरात अमसुंग त्रिपुरा दा अफबल सिंह लाकपदगी ओइरइबा ओनब सिंह मियामदा खंगन बोलोनेना सयोम पुटरित कांग्रेसना सरकार पायरकपदा मणिपुर असि खम थेंगना वारब स्टेट नम ओइरी स्टेट असिदा ngasi phawba miyamna lambi sorok ti lairadana thangnaba ising amadi mai ningthina fangan mangamdaba si lairok thibani punamasing asidagi kongnabagi damak afabulu singba mathau tai matamdutada manipurda awon mamadi afaba sasol lakani haina phongdokhi
लोकताक प्रोजेक्ट की फंगे मई दो चांग हिन पूछल है दी मई फगले है वे हाना लेब मई याद दर लेब दुदा लारवा नंग मयाम दे लोइन कथलगा प्रीपेड ने इना को बखर पिछल फगले सु शिव याबरने सिबो अमरोमदा बीजेपी मणिपुर प्रदेश न सिंधुना इंडिया की मफमति पांगथोपगुम रन फॉर यूनिटी हाइन मिंगथोनबा रैली में सत्खरे क्वाकैथेल थानाजम लेकाइदगी बीजेपी हेड ऑफिस फावबा सत्खिब रैली अदुदा प्रेसिडेंट तेज सावबा एक्स प्रेसिडेंट एम बोरोट अमसुंग अतैलुसिम कयासु सरुयाखी रैली के मरिलेना आर के रंजनना वफम कया फोंदोखी भारत का अमोट सरकार अब सरकार मधुगा लोनना गुड गवर्नेंस लाहनबा डेवलपमेंट से पीपल ओरिएंटेड होहनबा ट्रांसपेरेंट होइबा मोंगा याम से फोंदिंग तौर सरकार शासन नमु कोरोना पांडम सरखिब डिसेंबर मंगादा रिम्स हॉस्पिटल अंगांग उनख्रबा मतुंगदा मसागी फिबमदा अहोम कया लाखपदगी तांग 13 दा अमुहाना रिम्स हॉस्पिटल पुकतुना लाइकनरबा मतुंगदा ngara nungthil nupi ma laikhidre nupi adudi sandhyarani kawi mapuroiba irengbam inauba iroi sembadagi ni hairi imu manungi mi sena phongdorapagi matungina doctor sina saksin dabadagi laikhidabani tang mangada rims ki gaini gi doctor romitan operation tawduna angang nupi ma poki angang undraba matungda masada nungaitaba kaya lairabasu numit mangan leraga yumda puthakro haiduna puthaki masagi phibamda soksil lakpa amasung mapuk kangkhalakpadagi rims hospital da thas ke tara matoi da amuhana pukhalaki gaini gi doctor singna surgery department da refer tawraki surgery gi doctor arunna अनाबगी फिबम यामना सोक्सिले ऑपरेशन तौबद खोदोंग सारोय हाइना खांगन बगा अनाबगी इमुंगनगी मेसिना करिगी फिबम असि ओरलिबनो हाइबदो खांगन बियु अफबदगी दायित मखोना लौरगी हाइना यानाबदगी ऑपरेशन पांगथोपदा मबुक मनुंगी इसिंग फत्तबा कया लेरम थेंगनबगलोनेना ये थंगमा माइकैदा लैगदबा appendix adu oi thama mai kai da leramba thengna kibani hairi operation loreba matungda matam khara gyan taramba matungda lekhidabani hairi doctor singh section dabagi thawongda anaba lekhidabani haina miyam irang haurakpada dr romita amadi medical superintendent lord khre hairi asibaksang postmortem gi damakta rims hospital da thamkhre doctor sida haijarabane ba koina sumai hai to ya moina surgery doctor da thajan bire ba moina surgery doctor surgery doctor ji ne yeng matam da moina gaini gi soiraga ju akoi ji gyami mama ma tadre khangana mana moina gaini da sohen ba oiraga ju upai laite koina sar arunji da haijare ba koi sige siu sangi sangu kai da soini da koi tawbiu sar na koina request tawjare ba fidana ada request to kan da sar arunji ne yabi da na moi tawbire ba ko mo tawbi ba da ai no ba ji army ri tiaw ne ko ma ji doctor gi dress roi sela kan yeng halle ba doctor na soibe singsi adgo moina kimia adu appendix skill lebam thopa jaga asida laitra dana chena turam pholamba moi manung leba kuding mai pan pasi do yeng halle haba adu moi adamai toraga adi moi kimia suna ma woni ba sararun mina adu ga da laita bana operation du lor ma tung da laita aduna jaba tak ba khanau da karim da ba yadre adu yam nungai de adu chum laya jaba mi gai upai jaba khara khurung cha da inu ni khana moi to ga ju le hori ma mi me ab ge khara khara ga paisa ha pa ga ta khambi ga no ba ngarang midang pung nipan makhairum taba matamda su taunariba kanglop ani tamelong district ki tausem sub division ni manung sanba phaiton village da nomai kapna bada miyo ma sokle ISTV news na phama pawi matungina nomai kapna kiba kangbo adu utla SK amasong utla rovat ki miyo sing hairi soglaba miyo adu utla rovat ki kangbo ki miyo ni hairi utla SK ki machin chatpa miyo amana phongdora pada makoi ki kadar kharana phaiton khulda chatpada utla rovat ki miyo sing na nomai kapsila ki bani hairi अमरोमदा उतला रोवाट की अमना फोंगदरबगी मतुंग इनदी केम हांगदन लेरिबा उतला रोवाट की फाइटोन विलेज दा उतला एसके थादोगी मिय तरामातोय मखुद नोमई पाइदन लाकलगा खुलाई पाइदन लेरिबा उतला रोवाट की कांगोदा नोमई कापसलकीबनी मदुदा लुप असिगी कातु कोबा पांगमोंग विलेज दगी कादरम सोपदगी जिरिबाम कदम तलादा लेबा आसाम राइफल्स की केमता लायेंग हाइरी ट्राइबल एफियस इन हिल्स की मखाद लेबा तोंगान तोंगान स्कीम सिंग खुतांग पिथरकपा ड्रिंकिंग वाटर टैंक अमसोंग जीआई सिटसिंग यंथोपगी थौरम अमा ngasi सगुलमन केंद्र की मनुसन लेबा काखुलोंग कविखुल पांगथोखरे थौरम मदुद सगुलमन केंद्र की एमएलए आरके इमो काखुलोंग प्रोग्रेसिव डेवलपमेंट कमिटी के प्रेसिडेंट जी लाल कवि माद एसोसिएशन की प्रेसिडेंट काकोम लुंगलु कामय अमसोंग आईएमसी की हानग सियाफासन थमाल जाव कविना मरुब मिसिंग ने सर याखी जीआई सिटसिंग बेनिफिशियरी तरा मंगा अमसोंग
ड्रिंकिंग वाटर टैंक की ओइना बेनिफिशियरी निफुमरीदा पोलम सिंह अदु यानथोखि MLA आर के इमोन हाइकिबदा प्रजा सिंह सेवा तौनब होनरिबा असिदा पेंडम अमदी सिंगनब लेरबदी हकथेंगना खंगनबियो इम्फाल मनग लेरिबा लाइब ट्राइबल प्रजा सिंह दमकता ट्राइबल एफियस इन हिल्स के तोंगान तोंगानबा स्कीम सिंह मखादा कानब कया फंगनी हाइना फोंगदोखि अइमोना वो थादबा और थादगिदबा और आई मतदाई जेली और सिंगबदु मुसुलैते आई थादगी बमनी खदो युदी आय MLA दी आई सवरबंतला पुनमकि थामबन केंद्र की MLA केस जोई किसंदा भारत एक्सलेंस अमसुंग नॉर्थ ईस्ट गोल्डन पर्सनालिटी अवार्ड पिदुना इकाई खुनबो उलकपबो इकाई खुनबिरकपबो तरानो ओपगी थरम अमा थामबद लैबा MLA मसागी मेंबा पांगथोखरे थरम मदुदा तागदोगी प्रेसिडेंट M राजेंद्रो एडवाइजर S बिजोय अमसुंग थामबन केंद्र तृणमूल कांग्रेस के प्रेसिडेंट सोमेंद्रो सु सरयाखी MLA na haikibada India International Friendship Society na pangtokhiba social work amadi sana khonabagi tabak thoram singda sakhangbiduna award asi ngarang New Delhi da pirakhibani sayeni gi oine award phanglaba singi manungda Minister Nasir su yauki hairi lemjaningai orab award asi phanglakpada nungaiba phoi haina so phongdokhi Thawaman ke de pakhaliba amasung atay lay jaga da Manipuri sa thoram pakhaliba si hena kumang susana masidagi ano wa ya samgalena hena kan ba thawdang laraga ai thabuk chapter pe lam sidena social work se ai han se to hena kan ba mo thire ol sin jaragi aina tunam haise bolena tunam bo kan khon Sericulture Department asinduna Manipur Sericulture Project to implement taunabagi matangda orientation program ama Sir Sampurgi New Lanka da pangthokre Tauramadu MLA GS Haupu Sericulture Director H Jimjamang Simte SDC S Khokopaisu Khaiko Pausu Saruyaki MLA na Zoom cultivation taubana sahi amada laurok amuktagi hena lokpangamde Sericulture taurabadi sahi amada marirak lokpangamgani masina laumi singe sel tongi phibam hena faganabada amatangairaba lambini haiki Lining list amadi zati kanglup khenerabasu lamdamasida leriba mi khudimak imamatagi masani haina hanagi MLA ke Raina na fongdokre Maram Kulenda Laiba Baptist Church ki Humudra manga suba Platinum Jubilee Thauramda Raina na wafamasi fongdokibani Thaurammasida Riverel Amping Khamreng ke Kambasu Saruyaki Mahana makha taraduna lamdamasida lairiba jati kalup khudimak apipu wakholo sing thadokduna aikhoi amata oina punsinduna tabok tawrabadi hiram khudimakta saukhatpa awanba purapung namgani haiki Kauthok ngamdaba yamna achawa mistake tawragasu asi ngasi numit sidigi akhoi amama gi aram si koknare habisi akhoina thajaba adum maina akhoi Platinum Jubilee si Nasidigi aram si amama aswabilai si loina koknare habigi akoina each and every family has accepted that Bisnupur dagi Kaupum Yoba All Kasar Road atuba matam da semlagani haina thajaba pibadagi lambi asida satharamba ban handokle hairi Kongjang sangsiliba Kresa Civil Organization Jelerong Students Union Kaupum area amasung senior citizens Bisnupur gi thaupuba singa ngasi ayuk Deputy Chief Minister Gaikangam gi office ta Minister Gomindas Kwathaujam PWD gi Chief Engineer Singapurna faminaduna atuba matam da sem hauragani haibagi mailebasi sang sing minister amasung engineer singna thajaba pibadagi Kongjang asi handokpani hairi Deputy Chief Minister Gaikangam gi maikaidagi lambi asi semnanaba Asian Development Bank dagi sel thadarak laire e tender ringda asoiba yaubadagi matam khara thengtakibani lagliba March thadagi lambi sema hauragani Christmas lakpagalunena miyamna khongjang handokpiyo haina appeal tawki Yuyon mamiwe ama laikai na fana ba hotnabada lot khibadagi ma ki loina vifaduna miyama ma khongoina kre Kurai livestream laikai dagi ten subam tiken kauba mi ama ngase anganbada yulita sama yangkai konana kurai kon sam laikai sakot khongthang lup amasung maitai ipai pu salai inat khongul liba lufna phagi miyamna langdring serakta tiken lot khibadagi miyamna ma ki loina bi oina faraga khongoina khibani faraba polam sing miyama mangda mai thadana mangan kre Ngasi nungtil pungani makharum taba matamda bamo laikai hari khagok makhungda leiba yasgunesu sanamagi yumda akak ara woluina brajata gre todok aduda television amadi set top box ama amanga ta thon gre todokpa miaso pandi yaudre hai State Central Library amasung Rajaram Mohan Roy Library Foundation sindana thasaki tang kurmai fawa sathagadaba kunithorak suba Imphal book fair ngasi haudokre book fair sida mapalam gi farm kunamasung Manipur gi kuntaruk yauna punna stall nipur taruk na saruk yari book fair haudobagi thoramda MLA RK Anand MLA
LMS Law College ki retired principal RK Zalazit amasung Aren Culture gi commissioner Dr. RK Nimai na tharuma pusungna saruyaki thawanga mari lenana khwarapum suniti ni iba yening tha amasung nakhel tha amasung veteran journalist Salam Borot Busan iba original Maitai names for babies amasung DIPR gi retired joint director L Balkrishna Sarman iba ipau gi hakkoba larik ahumsu fongdoki CBS oina saru yakiba RK anan haikibada lairabagi masingna henbalamda masida larik leiduna paba ngamda bami ke lairi masida gi konanaba mobile library thamamatau tai hauzigi matamda library gi iho maning halakiba si yengsin mamatau tare haina fongdoki sigi lamsida toyaugiba those who can invest in high day creditors invest over number individual private bodies in the mayam singsna because even mobile library thambidna koi mayam da like mayam singsi haiba dai kun leiba ngam do like mayam singsi yohan na kudong cha bibigi dangai fodu du su koi states da haiba dai to tai na yo da pause simuksu acho wo koi contribution ma oigani haida Manipuri Students Federation MSF Thawal District Committee gi nangna thaupu gada basin khankre makoi singa dugi manungda President oina MM Ziur Rahman Vice President oina MD Farizudin W Avijit amasung General Secretary oina L Risikant yauri Isa na saliba laini lisat singi afaba wahan tok singa na salabadi landamasi santi laiba landam oigani haina Deputy State Minister Gai Khangam na fongdokre wafama singa si Thawal District ke manungsan laiba Singkham Baptist ki Silver Jubilee ki tharamda makna fongdokibani tharamadуда DC Thawal D Ranjit Reverend L Timothy amasung Deputy CM Giloinabi Adiliu Gangmai Puisu Saruyaki Reverend M Timothy na Sobina amasung fongdoki Singkham Kuldagi Lafna Yum Pan Kibaningol Singda Deputy State Minister Giloina Bina Azama Kudol Port Piki Tawanga Mari Lenana Gaikang na fongdoki bada Thawal District ta ataba matamda Police Outpost Mari Hangdo Lagani Aikoi Saliba Lining Lisat Sakwan na bahona bada Atopagi Dharmada Akaiba Piru Devani Dharmana Hairibu Lambida Puxel Seng na Salabadi Lamdamasita Santi Purokadamating Pangani Master Natana State Asi Sakwan Bamasung Santi Labor State Ama ONC Haribadi Atoba Dharma Singh Ikai Kumna Salaba Matamada Wagani Haina Fongdoki I ninjaba I lining lesson say Masi Pajina Tasaraga Hai Haribadi Kaudrasu Hydrosu Marai accident I Sandoga Su I Lamsatna Rolang Sangana Saksa Pizitna Tuan Batarabadi Madu Min Panino I suddenly but Haramasi Pajana in Sanakata Manipur said Moy Tatava water part of us Mushisan Adubumpa Manipur same sea Hauzik ISTV na namaisin kudi akana pijaba tabaki pau zadumani dagi lobisi tabaki pau pizari ahan bada territorial army officer khara logodori masagi sahi tarani panda girani punitoi phawgi manungda leiba degree pass to miu sina laliba December gi tang kontra motoi phawgi manungda daka special payagani hari mathanda Indian Navy gi artificial apprentice 136 batch ke sela longna bigi damakta lohongdra nupa candidate sing dagi dakas kauri masagi sahi tara truk makhai digina tara mapun makhai phawda leiba ogidabani magi thak 10+2 da chemistry biology natraga computer sciences manungda subject amagalona maths amasung physics yauba natraga manaba parekha pass toba ogidabani online registration tobigi aruba matam December ge kun phawbani application lotion bigi aruba matam nawano pigi oina mathangi sahi ge January taruk phawbani Mathangda Manipur Sarkar gi State Civil Information Commissioner amadi State Information Commissioner gi ahanga phammani asigi damakta candidate sing dagi dakas kawi haina Department of Personnel and Administrative Reforms na khanglagi masagi sing phumanga yawdriba Bharat ki nagarik singna dakas tharak payagani hari magi thak yamdrabadi degree pass tawgudabani Social Work Management Journalism amadi Public Administration da sei kuntragi experience labor mu singdana hena kudong saba pigini thagi tolop Right to Information Act 2005 ki section 33 subagi makhada phangdaba kanaba sing pigani hari darkas special megaru matam December ki tang kuntrani interview gi matam amadi interview pangtokadaba mafam department asina makhata na khangalakani hari matata pizakriba thabaki pawsin asigi hena ko pamarol gi damakta bawpura da leba job center dagi khangbiba yagani
Hauze makata pauda handak pangthokadoriba Miss NB lising tarahumdagi oina tongan subtitle singi screening test ngasi Imphal East ki manung sana laiba yarepalta laiba comedy garden na pangthokre Miss Beautiful Eye, Miss Photogenic, Miss Beautiful Hair masung atay subtitle singi damakta constance na saryaki Lions Club Imphal Mayalami na sinna sata presentation namasung nauna Europa members sing haraw tayo opagi tharama mga si Maya Imphal Municipal Council hoda pangthokre tharamadu da District 322 digit Governor Lions L and Agarwal amadi Vice President Governor Lion H Manikumar masung Lion Dr. K Arun Kanda na tharama pusingena saryaki Rural Area Welfare Service Private Limited Sindana Free Medical Camp Ama Yunam Widrom Community Hall Pangthokre Dr. Nemasong Paramedics Nipan Saryaki ba Free Medical Camp Aduda Tongan Anaba Shamarom Lying Balunina Idalang Takayasu Lemna Yantoki Hairi Hausi Makada Pau Laktrangida Sanabagi Pau Nasiki sanabagi pauda lamdam asigi sanarui singi top hi singmamadi thaunabu Bharat Sarkar na sakhamduna thajaba thamliba si mangandaba galunina Olympic amasu international ki thakte hena medal launa bhona si haina Minister Okram Ibobina National School Games ki sahi taramapan makhagi sabak takro championship losimagi tharumda phongdokre thasagi taramathoi gi hauduna Imphal gi Kumalampak Indoor Stadium satharakiba sahi taramapan makhagi nupa amasung nupigi yangai mapalak suba National School Games lisni tarahumdoi gi sabak takro championship losimagi tharumda Youth Efficient Sports ki Commissioner R.K. Nimai yauna atay official kaya nasar yaki State tara marin nasar yadan sa tarakiba sahi tara mapan makhagi sabak takraugi yaki mapalak suba National School Games ta Manipur na nupa amasung nupi animakta uina uikre Delhi na nupagi da runners-up amasung Nagaland na nupi runners-up takre Minister Okram Ibobina loisinmagi tharum aduda makhata na haikibada ngasi phawbada Manipur ki sanaru singna malem ki thakta pangthopa competition singda medal kaya laurakiba Arjun Award yauna award kaya piduna sanaroi kayabu Bharat Sarkar na ikai khumnabiri masin natana National Sports Academy fawba Manipur thambiri India na Manipur thamliba thajaba si mangandana ba ikoi puna hona si haina makhata na phongdoki Mga suba Amphal Senior Women's Football League champion ESU wangkain uikre All Manipur Football Association na November 9 dagi timanga na saru yado na sasarakiba Mga suba Amphal Senior Women's Football League for BMC Trophy nga solution kre tarumadu da hana IS official wenamba AH Helm Sauduri All Manipur Football Association ki President A Santos Kumar na tarumba pusngoy ki League round match asigi nga si hana match ki sana kibada MPSC amasong YWC Langtawal Panjal amat sana bangandana draw satkre anisuma match ki sana kibada NYTHC Okram Suthekna Kripsa Naurim Thongbo Panjal ahuman maiti bapikre NYTHC ki go Panjal singadu KSI Singanbina nifum suba minita and Ronina nifumanga suba minita masong M Asobina hompum taruk suba minita sanki Kripsa ki Panjal singaduna Sandrajini masong Ratnabalana ahanba half ki taramapan suba masukon mga suba minita sanki MPSC YWC Langtabal NYTHC Okram Suthek amasong Kripsa Naurim Thongna ani suba ahum suba mari suba masong mga suba takre winner masong na sub team sing lupa lesang tara masong lesang mga kalunena trophy sing tharuma pusing na kusinaki Loktak Power Station sponsor tauduna All Moirang Football Association sinba tari suba Loktak Trophy gi ngasi sana kiba match ta Neroka sangafamna DM Rao Sekmai Bapanjal ahum amada maiti bapikre ayinu tilpung mamakhay taba matamda ESU Singjamai SSU Singjamai amasong Manipur Police Sports Club ka sanaragani Marisuba Dilip Singh Memorial Northeast Zone Artistic Gymnastic Championship na solution kre Girls Individual All-Rounder Manipur TS Angelina winner uikre All Manipur Gymnastic Association sinduna Kumalampak ki Indoor Stadium da sathariba championship asigi masi pangthokiba nupamasa gi sahi taramari mathaki competition da Tripura gi Avishek Manipur gi N Tolongkomba masung M Rose Borisna ahanba anisuma masung ahum suba takre sahi taramari makhagi nupamasa gi competition da Manipur gi CS Mairava Tripura gi Akash Mitra Manipur gi S Ruvana makumatang takre sahi taramakagi nupamasa gi kanglupta Tripura gi
Dipangsu Manipur gi A K Nelson amasung Tripura gi Avoi Roina makomatang takre nubi masagi sei tarani thoi mathak ki competition da Manipur gi tis Anjali S Devarani Sanu Tripura gi Purnima Devanath na makomatang takre sei tara makhagi nubi masagi kanupta Manipur gi Priyanka Naurem Y Gita Devi Tripura gi Priyanka Das Guptana makomatang takre ngasi losin magi thoramda PhD gi Minister I Hemos Chandra Gymnastic Federation of India gi General Secretary Kausik BD Walana Tharumapu Singuna Saruyake All Manipur Canoeing and Kayaking Association Sinduna Infalgi Kanglamota Unit Minister Yazan Satariba Midmari Suba State Level Canoeing and Kayaking Championship Kingasi Sanakiba Pangtokiba Mita Sawagi C2 Junior Boys Star SYC S Sunilamasung RK Dineski Jurana Ahanba ANYTK gi N Yaifabamasung M Kennedy gi Jurana Aniswatakre Mita Samwa K1 Sub Junior Boys Star ANYTK gi N Zetli SYC gi N Bipina Ahanba Aniswatakre Mita Samwa K2 gi Junior Girls Star SYC gi Sonika amasung Yaifabagi Jurana Ahanba ANYTK gi N Mina amasung Y Samasaki gi Jurana Aniswatakre Mita Sawagi C2 Mensta SYC gi Orazi Samasung SIS Rakhes ki Jurana Ahanba ANYTK gi KS Arbin amasung Kennedy gi Jurana Aniswatakre Mita Sawa C1 gi Women Star SYC gi KS Indiran Ahanba amasung NYK gi Tampak Leimana Aniswatakre Ahanba Running Trophy Open Polo Tournament ki Mapu Singu Hanba Polo Club Kongpal Oikre Nong Supana Sagol Kangze Lupna Sinduna Thas ki Maridagi Tim Kunmatuna Saru Yaduna Langzing Kangzebong Langzing Asawata Satarakiba NPSKL First Trophy Open Polo Tournament Masiloshin Gre Masi Aroibanabi ki Sanakibada Singu Hanba Polo Club Kongpal na Nambul Mapal Youth Polo Club Ebu Panjal Tara Anida Maiti Pikre Masiloshin Bagi Tauramda Hana Deputy Minister Wadamba Dr. Chandramani 3 Patsoi Jila Parisad TS Sumantasu Saruyaki Dr. Chandramani na Fongdo Kibada Manipur Polo Masana si Mangkidanaba Manipur Sarkana Tapak Paikalapa si Nungay Pui Haiki Sumantana Haiki Bada Hausik Mirolna Manipur gi Hauki Hariba Polo Masana si Mangkidanaba Ikoi Puna Honamina Tautai Poni Hariba Sagola si Lunasana Tangadabani Haiki Makomatang Taraba Tim Singda Tauramapu Singna Manamatum Sing Yantoki Matam sang sepak takraw gi national referee oirambi Rinavai Akoizam Thawal Nongang Khuna Khangud lekidabada All Manipur sepak takraw association gi referee singna mifam phamdana overfongdokre Manipur Veteran Table Tennis Association Sinduna Diam College Campus ta thas ki tarahumdani satharakiba taramari suba Veteran Table Tennis Championship masiloshin kre tournament asigi saini phumata ki men's singles ta CS Birendrana M Biren Mothoiki sahi yang khimata ki masana Sanakibada S Sandra Saramana Y Bijoy Maiti Pikre sahi phumata ki Sanakibada S Samanandana Z Praflobo Maiti Pikre Women's Open da W Premilana and Sanahan Bi Bathoiki Women's Double Open da W Premila Masung KS Sanderani Jurana K Ibayai Mamasung RK Devajani Jurabo Maiti Pikre Anisuba Topam Manihar Memorial for a site Open Super Soccer Tournament nga sidagi Atopam Manihar Memorial Trust na sinduna nga sidagi Pisum Ningom Leraki YL Ground na hukre Aubun numi kisanaki bada HLCA Hodam Nerepna BMC Hodam Nerepo Panjal Maris na Toykre Awam Suba CYLC Open Tennis Championship Men's Open Final and President Oikre Manipur Tennis Association Giming Makada Singamatak Young Learners Club Sinduna Tasigi Nipandagi Club Asigi Tennis Court Satarakiba Sai Kanlupki Tongan Sai Kanlupki Sandarini Puna Yaduna Pangtorokiba Ahum Suba CYLC State Open Tennis Tournament Solution Kre Masi Pangtokiba Men's Open Final da M Premzitna T Rosenbu Set Taruk Ani Mari Taruk Tarit Taruk Tamai Pikre Sai Tarani Toy Makagi Nupamasagi Final da L Lusingna Rahul Pamaibu Set Taruk Amada Toiki Men's Double Final da Rivaskar Amasung Brozen Jurana Premjit Amasung Lelenji Jurabu Set Taruk Maida Maiti Pikre
Hausi makha taba pauda ngasin midang pung tarlum taba matamda flyover bridge ki uripolom thangba masilda centro car ma accident thopadagi miyoni sokle accident thokiba gari asigi number na M01 K5572 ni laikai miyamna phungdoropada mafam asida amamma na maram oiduna ayama matamda accident thoi makha tana sigma thodu asi thoktanaba mailebadi pamena yangsimina appeal tawri Hogi Sangai Festival Gumba, Adugumlaba, Acho Sang Lak Bugumbagi, when a Tanba Meira, over the Taliban Macy. Ashugamna, Hari from us divided level from now, Narikana Trumatamda, Hogi Mishimina, Kamatogre, Mashishu, from Asimakta, Hoji accident talk to no dreams of the Lacanary. Hariba, Overbista Macy Tananga Mudu Taragadi, Hogi Hariba, Overbista Laku Bigro. Uripo Magay the Goina, Uripo Magay the lady of Kocha, Tukimati Ware, Club Secretary, Amo Awabi Mayokna, another lady. I think Tumam Damon de Lega is the lady from Pukutima, Madamaduna, Marie Neva, Tradisina, High River Overbista Tali, amazing as he, Atumatamda, Nalan Biduna, Tatukatinda, Akai Bidanaba, Hydra Marie Neva, singing Makeda, Chicken, putting in the Arobida, Marba Palm, Pizzery. Hawali Banahasina, Haksutan Gadabani, Taudang Sukamata Haina, Deputy Minister, Gaikana Fondokre. Manipur awan mapuraki hairabadi afabal sima mathau tai haina BJP ki president A Sauban Haigre amasung Olympic amasung international ki thakta hena medal loba ngamna na bhona si haina Chief Minister Okram Ibobina appeal tawkre ngasi damak tadi ISTV ni pisa pau matang silusjari miyeng tabir bapuna mapu amukana kharamjari